Manipuri News channel maya mutaram oksari loina ngasi maro pau pijuri. Ahan bada meiteisingna Thangjing kaba yaroi haina Kukisingna Thangjing khongda thumjan ba hokre. Meiteisingi maro eba senglaba laifam land ama oiriba Thangjing kaduna lai khurumbagi thabak pangthokani haina umang lai kanba lup ukalna singba leba miyam khana lakthokra matungda Kukisingna Thangjing kaba yaroi haiduna ngasidagi hona Thangjing singgi mafam kayada kongjang jangsanba hokre hairi. Pausin hai meiteisingna Thangjing kaduna lai khurungani habi pau tabadagi ngasi ayuktagi ITLF nalusingba kuki CSO sing amadi KSO yauna kuki nupi angang mayam ama gari yangkai hongpurom honlaktuna Thangjing khong naknana mafamda thambagi thabak chathakre. Thangjing khonggi Pholjang Chuchanpagi district amadi Bishnupur district ki lonaba kuki khulda kuki mayamna meitei lakpa yaroi haina khongjang changsanba hokre. Thangjing manakta kuki terrorist mayam ama afaba makalgi khulai paiba yauna chingtakta kakatuna mafam aduda lumdana lebagi video footage kya thadoroktuna hojik viral oirakli. Hojik phawgi oinadi meiteisingna Thangjing kaduna lai khuramba yaroi haidana Kukisingna athingba pinaba lokhalauliba thabak asida PR lenga ki maikeidagi section thorangi thabak lokhatpagi pawdi phangba leitri. Panbe yabadi meitei purupna Thangjing kaduna lai khuramnaba sem saribadu irang sagatnaba thoksilni. Political settlement ama purukti phawba kuki zona konba phamsingda meitei amata sangba yaroi haina kuki puruki oina leiriba KIC Chuchanpur KCA Chuchanpur KKL General Headquarter KSO Chuchanpur KWU Chuchanpur amadi KWOSR General Headquarter singba CSO singi President singna kuyek pidana tha asigi tarada thokiba cherol amasu leikrabani. Cherol dan hai meitei purupna Thangjing kaduna lai khurumnaba sem chariba adu irang sagatnaba honaba thoksilni. Irangi matamda buffer zone ni khaidoktuna thamliba ase phong singnabani kuki jogi political solution ama purukti phawak kuki zone kon mafam singda meitei amata sangba yaroi kariguma buffer zone thugaidina meiteising changlakpa tarabadi madada tholakpa apafatta amadi thoningda thodok wathoki teksa masa pugadabani haina khangalaksu leikrabani. Loinana central lengangna purup anigi marakta thoningda thodok thoktanaba section thorangi thabak lokhatpiu haina kuki CSO singi luchingmasingna kuyek pidana thadorkiba cherol adana khangalakkibasu leikrabani. Makha taba update Kukisingna Kangpogi district ki gampi phaida checkpost sangduna meitei yawbra haiduna garising check tawgi thabak chathakaba hokre. Union Home Minister Amit Shah na lamdam masida tholiba kangluki irang asi mausagi punsida hanjalakpa hore haina phongtokkiba loina miyam state ase pham singda maning tamna chathok chasin tawba yahangani haina lakthokraba chung asi phawwa thabak tongthokpa ngamdana leiri. Cherak asida Committee on Tribal Unity Kotuna Manipur Miyamgi Lifeline oiriba National Highway number 2 Imphal Dimapur lambi paringda meiteising chathok chasin tawba yadanaba akanba chasin thorang lokhatpa hokre. Lambi paring asigi Kangpogi district ki gampi paida Kukisinggi checkpost hangbo loina lambi da lakpa garisingda meitei yawbra haidana check tawbagi thabak changsali hairi. Pausin hai naha lambi paring aduda Imphal tama lakiba alu puba tata truck amada Kangpogi district ki Ethel Manbi military colony manakta extend thopagi thodokta alu pudana lakwa truck ama Kangpogi KMC cemetery manakta accident thoki extend thoklaba truck gari adugi alu marakta lon tonglakiba moirang turel baldagi hemam prem apopak s inauza soktana Senapati district ki hospital la layangchiba leirabani. Thodok asi thokibagi matungda kuki jo singna lambi paring aduda meiteising thatoksin tawba yadanaba akanba chisan thorang lokhalakpa hokibani hairi. Panbe yabadi thokiba thodok aduda aso apan nangkraba hemam prem singh BSF ki kanguna thenabadagi mafamadugi punja singh loina kalaba matung mahak Senapati district hospital da layengduna makhatana layengnanaba Jenims hospital da purakrabani. Makhataba update ta private Tongbram Kalaksai Alliance Kemina lekhidabada pambai luchingba ULEP na awaba phongtorli. Ngarang April tarik 12 solisingani kunmanga ningtam yawo lanmi private Tongbram Kalaksai Alliance Kemi lanmi ama oibagi masagi matau pangtholingaida thokiba yam laibak thiba extend amada nungsikhiba itaw ase ireiba kidamak mathoina pontha pikre. Private Kemi lekhidabada pambai luchingba ULEP amadi masigi lanmi Singlup MPA na awaba phongtokchari amasung lekhidraba nungsikhiba ningtam lanmi asigi mafamda yawolgi ikai kunabu pijari
haina pambaina lusingba ULAB ki President Department of Publicity and Education ki Director oina thokpuriba Charai Rongba thokchomna khoyek piduna press thatorokba cherol amana hairi cherol sin hai private kemi hoji MPA gi ahanba brigade ki chani ga maudrain thoi battalion da posting togdana leiba lanmi amani Madam Mutil Pungani Makairom Taba Matamda Base Game Asegi Defense Post Amada Inabasing Landara Podagi Alto Anaba Ditri Togdana Ladiba Lanmisingi Ising Supply Tonanaba I-07 truck amada ising pudana lambi lanmi khara ga loyana kakatki angambasing lambi aduda thogolakpa truck adu khaudana engine fail oirapodagi maning hadarapo loyana gari adu mathak maka onki gari aduda tongliba itaw kemi accident aduda maram oidana kudongthingai oina soki kudakta asokpa itaw adu public hospital pukoki adu laibak thibodi hospital yawang ondringaida lambi da nungsikraba ingtam lanmi tongbrong kemi Leikhare hairi paw siga loyana ngasigi maroi paw puja matang asilojare makataba update kitamak mayam punna ngaminasi loyana channel asibu nungsibiduna like amadi subscribe tawiramu